ꯃꯌꯥꯝ ꯑꯃꯃꯨꯛꯇꯗ ꯀꯪꯂꯩꯔꯤꯕ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯦꯗꯥꯝ ꯋꯦꯕ ꯃꯨꯚꯤ ꯑꯁꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯄ꯭ꯔꯤꯀ꯭ꯋꯦꯜ ꯑꯣꯏꯕꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯑꯪꯀꯜ ꯕꯦꯟꯒꯤ ꯋꯥꯔꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯨꯚꯤꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯗꯀꯣꯇꯥ ꯖꯣꯟꯁꯟ ꯃꯨꯚꯤꯁꯤꯒꯤ ꯃꯦꯟ ꯚꯤꯂꯟꯅ ꯇꯥꯍꯔ ꯔꯍꯤꯝꯅ ꯑꯣꯏꯈꯤ ꯐꯔꯦ ꯃꯌꯥꯝꯗ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯋꯥꯔꯤꯁꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯑꯃꯥꯖꯣꯟꯒꯤ ꯁꯨꯛꯂꯕ ꯖꯪꯒꯜ ꯑꯃꯗ ꯔꯤꯁꯔꯆꯔ ꯑꯅꯤ ꯂꯥꯛꯏ ꯃꯃꯤꯡꯅ ꯀꯣꯟꯁꯇꯦꯟꯁ ꯋꯦꯕ ꯍꯥꯏꯕ ꯑꯃꯒ ꯑꯦꯖꯤꯀꯦꯜ ꯁꯤꯝꯁ ꯍꯥꯏꯕ ꯑꯃꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯈꯤꯕꯅꯤ ꯆꯍꯤ ꯑꯁꯤ 1973ꯒꯤ ꯃꯇꯝꯅꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯄꯦꯔꯨꯗꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯈꯣꯏꯅ ꯁ꯭ꯄꯥꯏꯗꯔ ꯑꯃ ꯊꯤꯕꯅꯤ ꯁ꯭ꯄꯥꯏꯗꯔ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯚꯦꯅꯝ ꯑꯁꯤꯅ ꯑꯅꯥꯕ ꯀꯌꯥ ꯂꯥꯌꯦꯡꯕ ꯃꯇꯝꯗ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯐꯍꯟꯕꯒꯤ ꯍꯤꯗꯥꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯇꯥꯡꯕ ꯃꯈꯜꯒꯤ ꯁ꯭ꯄꯥꯏꯗꯔ ꯑꯁꯤ ꯃꯈꯣꯏꯅ ꯊꯤꯕ ꯂꯥꯛꯏ ꯁ꯭ꯄꯥꯏꯗꯔ ꯑꯁꯤꯅ ꯆꯤꯛꯄ ꯃꯇꯝꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯣꯟꯈꯤꯕ ꯑꯗꯨꯒꯨꯝꯅ ꯄꯦꯔꯨꯗ ꯂꯩꯔꯤꯕ ꯂꯣꯀꯦꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯂꯥꯁ ꯑꯦꯔꯥꯅꯤꯌꯁ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯅꯗꯤ ꯃꯤꯔꯥꯡ ꯑꯁꯤꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯒꯨꯟ ꯑꯁꯤ ꯈꯪꯂꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯀꯥꯡꯕꯨꯒꯤ ꯀꯣꯂꯣꯅꯤ ꯑꯃ ꯁꯥꯗꯨꯅ ꯂꯩꯕꯒꯨꯝꯅ ꯂꯩꯔꯛꯄꯅꯤ ꯁ꯭ꯄꯥꯏꯗꯔ ꯑꯁꯤꯒꯤ ꯃꯒꯨꯟ ꯑꯁꯤ ꯃꯤ ꯑꯅꯝꯕꯅ ꯈꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯤ ꯑꯇꯩꯗꯤ ꯂꯥꯛꯇꯦ ꯁꯣꯝꯗꯒꯤ ꯀꯣꯟꯁꯇꯦꯟꯁ ꯑꯃꯁꯨꯡ ꯁꯤꯝ ꯃꯈꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯁ꯭ꯄꯥꯏꯗꯔ ꯑꯗꯨ ꯊꯤꯕ ꯂꯥꯛꯈꯤꯕꯅꯤ ꯀꯣꯟꯁꯇꯦꯟꯁ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛ ꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯐꯔꯛ ꯈꯔ ꯇꯥꯕꯁꯨ ꯑꯣꯏꯕꯅꯤ ꯃꯗꯨꯒꯤ ꯁꯤꯝꯁꯨ ꯀꯦꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯀꯣꯟꯁꯇꯦꯟꯁꯀꯤ ꯗꯥꯏꯔꯤ ꯑꯗꯨ ꯐꯥꯛꯂꯗꯨꯅ ꯃꯍꯥꯛꯅ ꯐꯣꯇꯣ ꯀꯌꯥ ꯃꯔꯨꯝ ꯂꯧꯈꯤ ꯐꯣꯇꯣ ꯀꯥꯞꯂꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯣꯟꯁꯇꯦꯟꯁ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯁ꯭ꯄꯥꯏꯗꯔ ꯑꯗꯨ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯏꯖꯤꯀꯦꯜ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕу ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯀꯣꯟꯁꯇꯦꯟꯁ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯝꯁꯅ ꯁ꯭ꯄꯥꯏꯗꯔ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯝꯁꯅꯗꯤ ꯁ꯭ꯄꯥꯏꯗꯔ ꯑꯗꯨꯒꯤ ꯁꯛꯇꯤ ꯄꯨꯝꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅꯤꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯣꯟꯁꯇꯦꯟꯁꯇꯒꯤ ꯁ꯭ꯄꯥꯏꯗꯔ ꯑꯗꯨ ꯃꯨꯟꯈꯤ ꯀꯣꯟꯁꯇꯦꯟꯁꯅꯗꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯃꯌꯥꯝꯅ ꯈꯪꯍꯟꯕ ꯇꯥꯔꯒꯗꯤ ꯃꯁꯤꯅ ꯀꯥꯟꯅꯕ ꯃꯌꯥꯝ ꯄꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯁꯤꯝꯁꯅꯗꯤ ꯁ꯭ꯄꯥꯏꯗꯔ ꯑꯗꯨꯒꯤ ꯁꯛꯇꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯛꯇ ꯄꯥꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯣꯟꯁꯇꯦꯟꯁꯄꯨ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈꯤ ꯁꯤꯝꯁꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁ꯭ꯄꯥꯏꯗꯔ ꯑꯗꯨ ꯄꯨꯔꯒꯗꯨꯅ ꯆꯠꯈꯤ ꯇꯟꯖꯥꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯁ ꯑꯦꯔꯥꯅꯤꯌꯁꯀꯤ ꯀꯥꯡꯕꯨ ꯑꯗꯨ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯇ꯭ꯔꯥꯏꯕ ꯑꯗꯨ ꯂꯥꯛꯄꯅꯤ ꯀꯣꯟꯁꯇꯦꯟꯁꯅ ꯃꯕꯨꯛ ꯀꯪꯉꯗꯨꯅ ꯁꯤꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯀꯣꯟꯁꯇꯦꯟꯁꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯝꯈꯠꯂꯗꯨꯅ ꯎ ꯑꯃꯗꯒꯤ ꯎ ꯑꯃꯗ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯗꯨꯗꯒꯤꯗꯤ ꯂꯥꯁ ꯑꯦꯔꯥꯅꯤꯌꯁꯀꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯁꯥꯟꯇꯤꯌꯥꯒꯣꯅ ꯀꯣꯟꯁꯇꯦꯟꯁꯄꯨ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯃꯐꯝ ꯑꯗꯨꯗ ꯄꯣꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯀꯣꯟꯁꯇꯦꯟꯁꯄꯨ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯩ ꯁꯤꯝꯁꯅ ꯄꯨꯈꯤꯕ ꯁ꯭ꯄꯥꯏꯗꯔ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯁ꯭ꯄꯥꯏꯗꯔ ꯑꯃ ꯁꯥꯟꯇꯤꯌꯥꯒꯣꯅ ꯄꯨꯊꯣꯔꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀꯣꯟꯁꯇꯦꯟꯁꯇ ꯁ꯭ꯄꯥꯏꯗꯔ ꯑꯗꯨꯅ ꯀꯣꯟꯁꯇꯦꯟꯁꯇ ꯆꯤꯍꯜꯂꯤ ꯀꯣꯟꯁꯇꯦꯟꯁꯇ ꯆꯤꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯈꯤꯇꯪꯗꯤ ꯁꯥꯟꯇꯤ ꯐꯪꯈꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯗꯦꯂꯤꯚꯔꯤ ꯇꯧꯏ ꯗꯦꯂꯤꯚꯔꯤ ꯇꯧꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯗ ꯁ꯭ꯄꯥꯏꯗꯔ ꯑꯗꯨꯒꯤ ꯄꯋꯥꯔ ꯈꯔꯗꯤ ꯌꯥꯎꯔꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯥꯟꯇꯤꯌꯥꯒꯣꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯁꯤꯅ ꯍꯌꯦꯡ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯋꯥꯍꯪ ꯀꯌꯥ ꯃꯔꯨꯝ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯃꯇꯝ ꯑꯗꯨꯐꯥꯎꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯀꯁꯦꯟꯗ꯭ꯔꯥ ꯋꯦꯕ ꯍꯥꯏꯅ ꯈꯪꯅꯩ ꯑꯁꯝꯕꯤꯗꯅ ꯀꯦꯁꯤ ꯀꯧꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯟꯁꯇꯦꯟꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ ꯃꯗꯨꯗꯒꯤ ꯁꯤꯟ ꯑꯁꯤ 2023 ꯅ꯭ꯌꯨ ꯌꯣꯔꯛꯇ ꯎꯔꯛꯏ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯦꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯄꯦꯔꯥꯃꯦꯗꯤꯛꯀꯤ ꯊꯕꯛ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯀꯟꯅ ꯊꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯍꯥꯛ ꯑꯦꯃꯔꯖꯦꯟꯁꯤ ꯑꯣꯏꯕꯅꯤꯅ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨ ꯀꯟꯅ ꯊꯧꯕꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯄꯥꯔꯠꯅꯔ ꯑꯃꯁꯨ ꯌꯥꯎꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯕꯦꯟ ꯄꯥꯔꯀꯔ ꯀꯧꯏ ꯕꯦꯟ ꯄꯥꯔꯀꯔ ꯑꯁꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯃꯈꯨꯔꯥ ꯑꯗꯨ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯁ꯭ꯀꯦꯠ ꯊꯧꯕ ꯅꯨꯄꯤ ꯑꯃꯗ ꯊꯣꯝꯒꯦ ꯇꯧꯏ ꯃꯍꯥꯛꯅ ꯃꯤꯗꯜ ꯐꯤꯡꯒꯔ ꯎꯠꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯩ ꯆꯠꯈꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯅꯥꯕꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯅꯥꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯕꯕꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯦꯁꯤꯗ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯀꯦꯁꯤꯗꯤ ꯊꯧꯋꯥ ꯁꯥꯈꯤꯗꯦ ꯃꯍꯥꯛꯀꯤ ꯅꯨꯡꯇꯤꯒꯤ ꯃꯊꯧꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯈꯤ ꯕꯦꯟꯗ ꯑꯣꯏꯅ ꯊꯥꯒꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯤꯛꯆꯔ ꯑꯃ ꯒꯤꯐ ꯑꯣꯏꯅ ꯄꯤ ꯃꯗꯨꯗꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯒꯤ ꯄꯤꯛꯆꯔ ꯑꯁꯤ ꯀꯩꯗꯧꯗꯨꯅ ꯍꯥꯏꯗꯨꯅ ꯕꯦꯟꯗ ꯍꯪꯉꯤ ꯕꯦꯟꯅ ꯑꯉꯥꯡ ꯑꯗꯨꯅ ꯎꯗꯕ ꯃꯐꯝ ꯑꯃꯗ ꯍꯨꯟꯇꯣꯛꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯦꯟ ꯑꯃꯁꯨꯡ ꯀꯦꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯕꯦꯟꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯦꯁꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯤ ꯕꯦꯟꯅ ꯃꯍꯥꯛꯄꯨ ꯃꯈꯣꯏꯒꯤ ꯃꯇꯩꯃꯒꯤ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯕꯦꯕꯤ ꯁꯥꯋꯔꯒꯤꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯦꯁꯤꯗꯤ ꯌꯥꯖꯗꯕꯅꯤ ꯑꯗꯨꯕꯨ ꯕꯦꯟꯅ ꯅꯝꯗꯅ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯀꯦꯁꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ
ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯃꯈꯥꯗꯒꯤ ꯇꯔꯪ ꯑꯃ ꯆꯤꯡꯊꯣꯔꯛꯏ ꯇꯔꯪ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯐꯣꯇꯣꯁꯨ ꯌꯥꯎꯏ ꯑꯃꯁꯨꯡ ꯃꯃꯥꯅ ꯔꯤꯁꯔꯆ ꯇꯧꯔꯝꯕꯒꯤ ꯆꯦ ꯆꯥꯡ ꯍꯥꯏꯕꯗꯤ ꯗꯥꯏꯔꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯐꯥꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯀꯦꯁꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯕꯦꯟꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯐꯝ ꯑꯃꯗ ꯂꯥꯛꯏ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏꯕ ꯖꯒꯥ ꯑꯁꯤ ꯊꯣꯡꯗꯅꯤ ꯒꯥꯔꯤ ꯑꯃꯗ ꯅꯨꯄꯥ ꯑꯃ ꯌꯥꯎꯗꯨꯅ ꯊꯣꯡꯗꯒꯤ ꯇꯥꯒꯦ ꯇꯧꯕꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯦꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯩ ꯃꯍꯥꯛꯀꯤ ꯁꯤꯠ ꯕꯦꯜ ꯑꯗꯨꯕꯨ ꯐꯖꯅ ꯂꯧꯊꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯗꯨ ꯇꯥꯈꯤ ꯒꯥꯔꯤ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯦꯁꯤꯁꯨ ꯌꯥꯎꯈꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯀꯦꯁꯤꯁꯨ ꯏꯁꯤꯡꯗ ꯂꯨꯞꯈꯤ ꯀꯦꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯃꯉꯥꯜ ꯈꯔ ꯊꯦꯡꯅꯈꯤ ꯃꯍꯥꯛ ꯃꯉꯥꯜꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯨꯡ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯀꯦꯁꯤꯁꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯋꯦꯕ ꯑꯣꯐ ꯂꯥꯏꯐ ꯍꯥꯏꯕꯁꯤ ꯎꯕ ꯐꯪꯈꯤ ꯋꯦꯕ ꯑꯣꯐ ꯂꯥꯏꯐꯀ ꯍꯦꯛ ꯀꯅꯦꯛ ꯇꯧꯕꯗꯒꯤꯗꯤ ꯃꯍꯥꯛ ꯐ꯭ꯌꯨꯆꯔ ꯎꯕ ꯐꯪꯉꯛꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯁꯤꯗ꯭ꯔꯤ ꯐꯥꯎꯕꯒꯤ ꯃꯍꯥꯛꯅ ꯚꯤꯖꯟ ꯀꯌꯥ ꯃꯔꯨꯝ ꯎꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯄꯨ ꯕꯦꯟꯅ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯆꯤꯡꯈꯠꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯇꯣꯔꯕꯥꯟ ꯑꯗꯨꯗ CPR ꯄꯤꯗꯨꯅ ꯂꯩꯈꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯦꯟꯅ ꯀꯦꯁꯤꯗ ꯍꯥꯏꯔꯛꯏ ꯅꯪ ꯃꯤꯅꯤꯠ 3ꯗꯤ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯂꯩꯔꯨꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯍꯤꯡꯕꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯟꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯦꯟꯅ ꯀꯦꯁꯤꯕꯨ ꯐꯤ ꯑꯊꯥꯕ ꯏꯟꯕꯤꯔꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯗꯨꯅ ꯂꯩ ꯃꯍꯥꯛꯀꯤ BP ꯆꯦꯛ ꯇꯧꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜ ꯑꯁꯤ ꯆꯦꯛ ꯇꯧꯈꯤ ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜ ꯑꯁꯤ ꯃꯇꯣꯝꯗ 69ꯗꯒꯤꯅ ꯃꯊꯟꯗ 89 ꯌꯧꯖꯔꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯁꯤꯗꯤ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯀꯦꯁꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯀꯦꯁꯤꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯐ꯭ꯌꯨꯆꯔ ꯎꯕ ꯐꯪꯂꯤꯕꯅꯤꯅ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯐ꯭ꯌꯨꯆꯔꯗ ꯊꯣꯛꯈꯤ ꯇꯥꯔꯒꯁꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯄ ꯗꯦꯖꯥꯕꯨ ꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯈꯤ ꯍꯥꯏꯕꯗꯤ ꯕꯦꯟꯅ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯈꯤꯕ ꯃꯍꯥꯛꯀꯤ ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜ ꯆꯦꯟꯖ ꯇꯧꯈꯤꯕ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯃꯨꯛ ꯂꯥꯛꯄ ꯑꯗꯨꯅꯤ ꯃꯗꯨꯗꯒꯤꯗꯤ ꯀꯦꯁꯤꯅ ꯍꯥꯏꯔꯛꯏ ꯁꯤ ꯋꯥꯁꯤని ꯅꯪ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕꯗꯥꯏꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯦꯟꯁꯨ ꯀꯦꯁꯤꯗ ꯉꯛꯇꯨꯅ ꯌꯦꯡꯈꯤ ꯀꯦꯁꯤꯁꯨ ꯕꯦꯟꯗ ꯉꯛꯇꯨꯅ ꯌꯦꯡꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯦꯁꯤ ꯆꯃꯝꯅꯗꯨꯅ ꯂꯩꯈꯤꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯏꯖꯤꯀꯦꯜ ꯁꯤꯝꯁꯅ ꯑꯣꯄꯦꯔꯥ ꯍꯣꯜꯗ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯈꯤ ꯅꯨꯄꯤ ꯑꯁꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯁꯦꯗ꯭ꯌꯨꯁ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯕꯦꯗꯔꯨꯝꯗ ꯄꯣꯔꯛꯈꯤ ꯃꯍꯥꯛꯀꯤ ꯕꯦꯗꯔꯨꯝꯗ ꯄꯣꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯀꯥ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯄꯣꯔꯛꯈꯤꯕ ꯁ꯭ꯄꯥꯏꯗꯔ ꯑꯗꯨꯁꯨ ꯌꯣꯛꯇꯨꯅ ꯂꯩꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯇꯨꯝꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯚꯤꯖꯟ ꯑꯃ ꯎꯈꯤ ꯚꯤꯖꯟ ꯑꯗꯨꯗ ꯁ꯭ꯄꯥꯏꯗꯔ ꯋꯨꯃꯦꯟ 3 ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯐꯨꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁ꯭ꯄꯥꯏꯗꯔ ꯑꯗꯨꯕు ꯄꯨꯗꯨꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯍꯥꯛꯄꯨ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯀꯥꯎꯊꯔꯗꯨꯅ ꯍꯜꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯦꯝꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯣꯛꯇꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯗꯨꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯅ ꯍꯪꯉꯤ तसेंना हाइबा मतमदा सेम्सु ममांगथक्ता स्पाइडरना चिखिबगी फ्यूचर खरदि उबा फंगी मरम मदुना महांगना शक्ति लेरबा पावर लेरबा नुपी अहुमदु उखिबनी मदुर सेम्सना मदु खंगदे मसक्ति खंगी अदुबु कना कनानो हाइबदि खंगदे मरम मदुना नकोइगी सॉफ्टवेयर अमा लेबदु मदुगी पासवर्ड अदु पामी मदुगी पासवर्ड अदु सिजिना तारगदि सर्वसिल लेरिबा लेबा सिल लेरिबा कैमरा खुदिमासी आइना लोइना कंट्रोल तौबनी अदुगा नुपी सिंग अदु कनानो हाइबसे मसक खंगदुरिबनि हाइदुना हाइरे वहाइदु ताबदगदि नुपीदुसु नोमोइ लथोके तौबा मतमदा सेम्सना महाकि मखुल अदुबु ताप पाइसंकी अमसुंग महाकि मसादगी बेनम अमा थोलादुना नुपीदुबु करिंत लेंबा खोपा फाव याखिदे नुपीदुना नंगवंदगी हु थोलैसि करमना थोलौलिबनो हाइदुना हंगी मदुरगिदि सेम्सना रे आइना पामली नंगी सॉफ्टवेयर अदुगी पासवर्ड पियु हाइबनि हाइदुना हाइरे उपाय लेत्रबनि नुपीदुसु पासवर्ड अदु पिथोरे पासवर्ड अदु पिबदगिदि सेम्सना नुपीदुबु खुदक्ता हाटखि असुम तौदना नोंगालप मतमदा केसीसु मेरी की बेबी शावर अदुर लाई मेरी हाइबसी बेन की मतै मदुनी मकोई मफम मदुर लाप मतमदा मेरीना केसीदा गेम अमा याव हाइदुन हाइले गेम अदु तौरिबासी चे अमा लौखलकनी चे अदुदा यावरिबा ममिंग अदुगी मतुंगिना मकोइना ममागा लोइनखिबा यामना मेमोरेबल ओइबा मोमेंटसिंग अदु हाइनाबनी मदुदगिदि केसीगी तरन ताबा मतमददि माकी ममा अदुदि महा पोपा मतमदा सिखरे हाइदुन हाइरे सोमना कनदी अंगांग मबु कंगदुना अंगांग पोपगी मतांग अदु यौरकांदा ममा अदुना डिलीवरी तौबा मतमदा ममा अदु सिरे हाइबगी पाउ ताबा मतमददि मफम अदु लेरिबा मिसिंग अदुदि ngakpoi pakhatpoi tauke madurigi kesina musengdore agi madudi ai mironba matamda peruda amazon da satkhibani jungle aduda ai bu pokhibani mafam adudadi medical facility ju leitabani na ai mafam aduda po magama sikhibani
ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕꯅꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯗꯨ ꯁꯦꯡꯗꯣꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯃꯦꯔꯤꯒꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯔꯤ ꯀꯔꯤ ꯀꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ इखंग खंगदुना बोल अदु पोखाइरखी बोल अदु पोखाइरखपदगिदी ममांगथक्ता ngang संगलिखिबा मयाम अदु माकि ममांगदा अमु हन रिपीट ओइना तौरपगी मवंग अदु महान उबा फंगखी मतो उदु मतमदा केसीदी यामना गकपा हाबतसु वे मदुगी केसीना रे वफम सिंग असि नंगना हौजिकता ngahaktangi ममांगदा हाइखिबदाइने हाइदुना हारे वहाइरुता मतमदा मफम अदु लेबा मिसिंग अदुदी ngakpana kham thengखी तंजादुरा बेंसु लाई अमसुंग इमरजेंसी म लाई मरम अदुना चलसि हाइदुना केसीबु मफम अदुदगी पुदुना चखी मखोइना मफम अदुदा यौरपा मतमददी मफम अदुदा असोक अपन क्यामरुम थंदुना लेरमी मांग सीपीआरपी अमसुंग बेन अनाबा म पुदुना चली अनाबदु मबु नाब्रा यंगु मबु पा यंगु हाइदुना हारे मदुदगी मबु पा मतमदा मबु अदु नारकपदगी नंगु थगचरी हाइदुना बेनसु मफम अदुदगी चटकी ngawtung leragadi mahakna makutta I pungtei teiraduna CPRP bagi mawang ama uba fangki mahakna CPRP ribasi makoi captain O'Neil dugi CPRP bani tawriba thawdu mahakti ngakpana kham thengki adu ngaki matungdadi mahakki mamangda soktapana pa ama CPRP duna lei mahaksu gyan tare makoi captain adu mafam adu lai mafam adu laktuna mahakna halakriba asina mafam asida explosive camera leiribani maram adu section lu haiduna hare hariba wafam sing asi amuksu repeat tawre मदुरगिदी मखोई कैप्टन अदु हाइबदी ओनिल अदु मफम मदुरगी चखिगे तवे मदुरगिदी केसीसु पाकलदुना ओनिलगी मनात लाक्तुना गाड़ी अदु ऐ थौगे हाइदुना हरे अदुबो ओनिलना यानी ऐ दुम थौगे हाइदुना माकना गाड़ी थौदुना चखिबा मतमददी माकी गाड़ी अदु ट्रक अमना थोमततके मदुरगिदी केसीसु मफम मदुर चंगचलक्तुना ओनिल द सीपीआरपी मतमदा माकी मकोर अदु इना पुंगतै तैखी मतो अदुदगिदी मफम मदुर लेरिबा मिसिंगसु चंगचलक्तुना ओनिलबु येंखी अदुबो ओनिल मफम अदुदा खुदक अदुदा सीखी तौरिबा थौदो अदुदा बेनना केसीबु थेमजलदुना मसी नंगिना खुत लैतबनी मरम अदुना थोदोना अवाबा खंगनु हाइदुना हारे अदुबो केसीदी थोलिबा थौदो असे ममांग थक्ता थोख्रबनिना मा करिनो तौरिबसे हाइदुना चिंगनखी थोलिबा थौदो सिंग असिदगी महांगना खंगबा ngamlakliba असे महांग फ्यूचर यंगबा ngamle हाइबसी महांगना खंगी हाइबदी महांगना करिगुंबा थौदो अमा थोकदबा ओइतारगदी मदुगी मिकुप खरगी ममांगदा महांगना उबनी सोमलकंदना इजिकल सिम्सना मांगना हैकर अमा कौरदुना मखोइगी नेशनल सिक्योरिटी दगी लौरपा सॉफ्टवेयर अदु पासवर्ड अदु सिजनदुना एक्टिवेट तवे मदुदगिदी इजिकलना महाकी वखलदा महाकी मंगलांदा लाखिबा नुपी अहुम मदुगी सकफम अदु महांगना हैकर अदुदा ताई हाइबदी स्केच तौरगा येक्तुना ताकपनी मदुदगिदी नुपी अदुना हैरक्लिबासी थोलिबा थौदो असी नंगी फ्यूचर थोकपनिना मसी चही खरगी मतुंगददी ओइगनी मरम अदुना हौजिकांगी आगांगसिंगसिदा सोइदना ओइरंगनी मरम अदुना फोटो असी अइना सही तरा नौथोलदुना माइकुम सिंग असी हांगतोक्तुना येंगो हाइदुना हारे असुम तौदुना आगांगसिंग अदुगी फोटो अदु थागले तसेना हाइबा मतमदा नुपी अहुम अदु टीनेजनी सिम्सना टीनेज ओइरिबनिना मखोइ हौजिक शक्ति लाक्ट्री मरम अदुना शक्ति पाइदुंगै मतमदा हातोकपा तारगदी अइंगोना प्रॉब्लम ओइररोय हाइदुना खंजकी मरम अदुना हैकर अदुना न्यूयॉर्क सिटी दुगी सीसीटीवी कैमरा लोइना हैक तौदुना मफम अदुदा लाक्ट्रिबा अचत अवोंगसिंगदा नुपीसिंग अदुबु थीबा हौरे थोलिबा थौदोकसिंग अदुदगी केसीसु ngakladuna mahakna doctor amagi manakta laktuna mahakki medical checkup tawe medical checkup tawu matamda medical report sing aduda mahagasi normal oi haiduna hare aduga nangna uriba vision sing adudi nangna sagatpa vision ngakta warangmani haiduna doctor aduna hare madura kisina hare tholiba thaudoksing adu ai wakalna sagatpa nate aina vision adu uraba matungda thaudoksing adu tholibani haiduna su hare करीमता अनाब लेते नाहक थबक यामना कन्न सुबगी वाब ओरमगनी मरम अदुना सुती खर लौथोक्तुना युमदा थाइनंगैगी फिल्म खर येंगुना लैयु हाइदुना हारे केसीसु मयुमदा सुती खर लौथोक्तुना लैखे मदुदगिदी बेन मंगोना फोन तरोक्तुना ngasiदी मखोगी कैप्टन ओनिल अदुगी फ्यूनरल लै हाइदुना हारे वहायु ताबदगिदी केसीसु यामना नुवाइता हाइबदु ओइखे मरम अदुना महाना ओबनगी मनाक्ता चंगदुना महाना अचापोट खर थोंगनबगीदमक्ता थाजली तजादुरी खंगखंगौदना खुनु अमा पाछलक्तुना महाकी तोंगलाउगी मिंगसेल अदुदा थोमजलदुना महाक खुदक्ता सीखी मदुदगिदी थोलिबा थौदो अदु अमुक हना रिपीट तौरे हाइबदी ओनिलना फोन तौरक्पा अमसुंग ओबनदा येंगदुबा मतमदना ओबनदा करिमता हापतबगी मोंगसु उबा फंकी मदुदगिदी महाना थोंगलाउ मनाक्ता लाक्तुना थोंगलाउदो हांगतोए मदुदगिदी महाकसु थोंगलाउ मुक लोंसली मसी ओइबा याबा नत्तेदा हाइदुना महाना खुनुदु पाइरोय हाइदुना खली अदुबु तबुतबु करिगुंबा पाछलक्पा तारगदी हाइदुना महाना थोंगलाउदो मु हांगतोए थोंगलाउदो हांगतोकपा मतमदा खुनुगुंबा पाछलक्तुना मफम अदुदगी अमुक पाइथोखी महाना खंगलिबासी करिगुंबा महाना विजन अदु उरुबा मतमदा करिगुंबा महाना सेमतोकपा ngamhौ तारगदी
मियोई क्यागी पुंसी कनबा ngamgani haiduna mahana khanjaki madudagi mahana khanjari basina aina khunu sigi mapunsidi ngasidi kalle haiduna khanjaki maduridi kesisu wafam khudima si benda hainaba amasung O'Neil gi funeral da chatnabai damakta mahak lai ma metro da lakpani maduridi hacker aduna asamasum thirakpadagidi nupi macha homadu mahana metro station gi banakta laire haibagi pawasi simsu tami simsu metro station tamna lakhi maduridi kesisu train da phamduna leirge mikubatuda mafam maduda mahaki mamangda hanjana thori bathawdo do amu hana dumak repeat tawbi mong asi mahan uba phangi madudagi mafam maduda nupi macha ahom maduso amam tangoina sum train adu kakhale mahana mafam maduda sims laktuna nupi macha ahom madubo amam tang hatpagi mong asi su uba phangki maramaduna sims lakchangai mamangda nupi macha ahom madubo mafam madudagi puthorokna bahonai adu nupi macha singa duri teenage ni na ngana wa yakide upai leitrabri na mahana nupi macha ani dumadi chingaga puthorei amasong black wariba nupi macha sina mahaki skateball adu muladuna train adu kumthare makoisu upai leitrabanina kisigi matung inarak pataki skate pi waduna samasum thawi madurigi mafam maduda semsulai semsa sakpu matamdadi nupi macha singa adu amata leiramdre mahana yengthurukpa matamdadi kesiga nupi macha ahom maduga platform da leptuna leibagi mawng adu ukhi nupi macha singa adunadi kesi asi masak khangdabanina mahana makoibu kidnap tawribani haiduna khali maramaduna kesina asomna kan sasina hai adubu asomna kan sake tawu mikubadura mahana vision ama ukhi vision aduna police aduna mahaku phaki maramaduna somna kan une chalasi haiduna makoibu mafam maduragi puduna lai semsu mahana suit ama seladuna railway station adugi mathakta spiderman lakpa adugumna lai mataw udu uba matamda mafam madura lairiba nupi macha ahom aduni ngakpana kham thenki amasong kesi su ngakpana kham thenki tholiba thodok sing asi mafam madura lairiba atai minadi ukhide madurigi sims na mafam madura lairiba police sing adubu amam tangwaina tumina hatorakpa hore mataw udu dagi makhoisi upai leitrabanina metro udu tholakke tawe metro udu tholakke taw matamda mafam madura lairiba police sing aduna kesi bu phana bagi damakta tawkhi madurigi mafam madura sims sangsilakpadagi police sing aduna sims na mai kapi adubu amata pankide sims na police sing adubu loina hatokhi phundaringai tanjadu lawduna kesina makhoi ahombu railway station adudagi puthorei mafam adudagi mahana taxi emu huraladuna nupi macha ahom adubu hapchaladuna mafam adudagi gari kana thawaduna lai madura kesina nakoi naming se kari kawi haiduna hangi madura amana Julia amana Anya amana Meti kawi haiduna haire nakoi gi parents sing dikadai lai nakoi bu parents sindaramaga ai santi phanglani haiduna haire radio dana kesi hareba nupi asina teenager ahum phaduna kidnap tawduna pukre haiduna haire wahai luta matamda nakoi se aina phabuna ti haiduna haire nakoi bu namana pala sinaramaga ai mafam asidagi chakrani haiduna su haire maduragi di mafam madura leiriba nupi ahum aduna haire akoi ima ipa sing adudi mafam asida amata leiti haiduna haire mafam madura leiriba mi singna sims bu uba phangdabanina nupi macha ahum aduna khakta ukhibanina kesi si innocent oi haibasi proof tawbasi makhoi ahumna khakta proof tawba ngamgani maramaduna kesi su makhoi ahumbu kandaba yadre haiduna khali meti ki phone adu kesi na muladuna mapanda longthoki phone adu karigumba paiba taragadi mi singna track tawkani haiduna haire makhoi bu kanamtana track tawba ngamoidaba anakpa jungle amada puduna lai jungle adu da porakpa matamda nupi macha sing aduna nangbu kanano haiduna hangi maduragi di mafam madura leiba nupi macha Anya aduna haire nangasi akoi baba laing bu matamda aikoina Thagatchari haiba matamda kainta khumakhidaba nupi duna tra haiduna haire madugi mong aduri ai wara mani haiduna kesina su haire maduragi di mafam madura leiba nupi mana haire nangdi akoi gi colony da leibani nungti gi kanadaba postcard amasung chithi sing langthoktuna leibudo nangna tra haiduna haire madusu mani haiduna haire medina di nanga aigasi karam kana thena khibno khangdi haiduna haire madura kesina ningching aduna nangna engoda khudomi ulamuduni haiduna haire tasena harba matamda makhoi mali si karigumba amana connect tobagi mong asi aikoina uba phangi maduragi di ngasagi nupa do kanano haiduna hangi madura kesi su ai khangde haiduna haire aduga nangna aikhogi thawai kalibsina karamna kaliba haiduna hangi madura kesi su karimta khangde nakoi aiga chamale mahangna aikoi bu haikali haibasidi nangna karamna khangliba haiduna nupi singaduna hanglakpadagi di kesi na haire ai future uba phangi haiduna haire wai duta matamda nupi singaduri yamna ngakpa amasung yamna nokningba haibudu waiki maramaduna karigumba pochai ama langchalaga kesi da thomi machi nangi future ubra haiduna hangi madur kesi na future yengbasi adumane tawbanati haiduna khumai madurgi di Julia na haire nupa aduna paglang aduda mirang dun chalibasi karamna chalibano haiduna hangi
ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯦꯁꯤꯁꯨ ꯃꯃꯥꯒꯤ ꯔꯤꯁꯔꯁ ꯇꯧꯈꯤꯕ ꯄꯣꯠ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯉꯥꯛꯇ ꯆꯠꯂꯨꯒꯦ, ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯕꯤꯗ ꯂꯩꯔꯝꯃꯨ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯔꯨꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯔꯤꯁꯔꯁꯀꯤ ꯆꯦ ꯆꯥꯡ ꯑꯃꯁꯨꯡ ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯉꯤ꯫ ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯦꯖꯤꯀꯦꯜꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯈꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ꯫ ꯃꯃꯥꯒꯤ ꯗꯥꯏꯔꯤꯗꯨ ꯄꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯕ ꯉꯝꯈꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤꯗꯤ ꯂꯥꯁ ꯑꯦꯔꯦꯅꯤꯌꯁ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯗꯨ ꯈꯪꯉꯛꯏ, ꯍꯥꯏꯕꯗꯤ ꯑꯃꯥꯖꯣꯟꯒꯤ ꯄꯦꯔꯨꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯈꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯗ ꯁꯛꯇꯤ ꯀꯔꯝꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ, ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯐ꯭ꯌꯨꯆꯔ ꯌꯦꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯨ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯉꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯀꯦꯁꯤꯁꯨ ꯐꯂꯥꯡꯗ ꯀꯥꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯥꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯖꯪꯒꯜꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯄꯣꯔꯣꯛ ꯆꯥꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯦꯇꯤꯒꯤ ꯄꯩꯁꯥ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯍꯣꯇꯦꯜ ꯑꯃ ꯎꯏ꯫ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏꯁꯨ ꯆꯥꯛ ꯂꯥꯝꯕ ꯀꯧꯔꯕꯅꯤꯅ ꯍꯥꯏꯔꯝꯕꯒ ꯑꯁꯤ ꯇꯤꯅꯦꯖꯔꯅꯤꯅ ꯑꯃꯠꯇ ꯏꯟꯗꯦ꯫ ꯃꯈꯣꯏ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯅ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯏ ꯑꯃꯁꯨꯡ ꯃꯥꯡꯈꯤꯕ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯈꯤ꯫ ꯄꯨꯂꯤꯁꯇ ꯄꯥꯎ ꯐꯪꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯤꯝꯁꯇꯁꯨ ꯄꯥꯎ ꯐꯪꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯦꯀꯔ ꯑꯗꯨꯅ ꯁꯤꯝꯁꯇ ꯄꯥꯎ ꯄꯤꯔꯛꯏ꯫ ꯁꯤꯝꯁꯅ ꯄꯨꯂꯤꯁꯁꯤꯡꯒꯤ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯄꯨꯂꯤꯁ ꯑꯇꯩꯁꯤꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯅꯨ, ꯑꯩ ꯑꯣꯏꯅ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯃꯁꯨꯡ ꯑꯩ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕ ꯑꯍꯨꯝ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯍꯦꯀꯔ ꯑꯗꯨꯅ ꯐꯣꯟ ꯑꯗꯨ ꯇ꯭ꯔꯦꯁ ꯇꯧꯔꯗꯨꯅ ꯃꯍꯥꯛꯅ ꯁꯤꯝꯁꯇ ꯄꯥꯎ ꯑꯗꯨ ꯄꯤꯔꯛꯏ, ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯛꯏ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯦꯁꯤꯅ ꯖꯪꯒꯜ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯦꯁꯤꯁꯨ ꯑꯁꯨꯝ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ, ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯅ ꯅꯦꯠꯄꯒꯤ ꯃꯃꯤꯁꯤꯡ ꯇꯥꯕꯗꯨ ꯎꯕꯗꯒꯤ ꯖꯪꯒꯜ ꯑꯗꯨ ꯐꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯑꯃ ꯊꯦꯡꯅꯈꯤ꯫ ꯍꯣꯇꯦꯜ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯇꯦꯕꯜ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ꯫ ꯑꯩꯅꯗꯤ ꯃꯤ ꯈꯪꯗꯅꯕ ꯂꯩꯌꯨ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯤꯠ ꯇꯥꯡꯕ ꯑꯃꯅꯁꯨ ꯂꯣꯏꯅ ꯈꯪꯈ꯭ꯔꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯎꯕꯗꯒꯤ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯁꯤꯝꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯁꯤꯝꯁꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯃꯉꯛ ꯊꯦꯛꯇꯨꯅ ꯍꯥꯠꯈꯤ ꯑꯃꯁꯨꯡ ꯀꯦꯁꯤꯕꯨꯅ ꯊꯥꯡꯅ ꯊꯤꯟꯈꯤ꯫ ꯇꯧꯕꯇꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯀꯦꯁꯤꯅ ꯚꯤꯖꯟ ꯑꯣꯏꯅ ꯐ꯭ꯌꯨꯆꯔ ꯑꯣꯏꯅ ꯎꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨ ꯇꯝꯅ ꯀꯟꯅ ꯊꯧꯔꯛꯏ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯇꯦꯕꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯖꯒꯣꯏ ꯁꯥꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯤꯝꯁ ꯑꯃꯨꯛ ꯂꯥꯛꯏ꯫ ꯁꯤꯝꯁꯄꯨ ꯃꯍꯥꯛꯅ ꯒꯥꯔꯤꯅ ꯊꯣꯝꯇꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯊꯍꯟꯈꯤ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯃꯁꯨꯡ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯈꯠꯂꯨ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯇꯣꯡꯈꯠꯍꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯤꯝꯁꯅ ꯃꯈꯨꯠ ꯂꯥꯝꯃꯛꯇꯨꯅ ꯀꯦꯁꯤꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯚꯦꯅꯝ ꯑꯗꯨ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯨꯏꯅ ꯄꯥꯏꯗꯕ ꯀꯧꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯚꯦꯅꯝ ꯈꯔ ꯆꯪꯕꯅꯤꯅ ꯀꯦꯁꯤꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯦꯁꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯕꯤꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯂꯥꯜꯂꯨꯔꯕꯅꯤꯅ ꯀꯔꯤꯝꯇ ꯈꯨꯝꯖꯈꯤꯗꯦ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯍꯦꯀꯔ ꯑꯗꯨꯅ ꯀꯁꯦꯟꯗ꯭ꯔꯥ ꯋꯦꯕꯀꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟ ꯈꯣꯝꯖꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯁꯤꯝꯁꯇ ꯄꯥꯎ ꯑꯗꯨ ꯄꯤꯔꯛꯏ ꯑꯃꯁꯨꯡ ꯀꯦꯁꯤ ꯋꯦꯕ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯣꯟꯁꯇꯦꯟ ꯋꯦꯕꯀꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯏꯕꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯝꯁꯇꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ, ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯣꯟꯁꯇꯦꯟꯁꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤ ꯀꯔꯝꯅ ꯍꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯅ ꯃꯍꯥꯛꯅ ꯉꯛꯇꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯀꯦꯁꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯃꯣꯇꯦꯜ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯤꯡ ꯂꯦꯛꯄ ꯇꯥꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯦꯁꯤꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯄꯦꯔꯦꯟꯁꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯦꯟꯌꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯔꯛꯄ ꯇꯥꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯊꯥ 3ꯀꯤ ꯃꯃꯥꯡꯗ ꯂꯝ ꯑꯁꯤꯗꯒꯤ ꯗꯤꯄꯣꯔꯠ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯏꯂꯤꯒ꯭ꯔꯦꯟ ꯃꯥꯏꯒ꯭ꯔꯦꯟ ꯑꯣꯏꯕꯒꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯆꯦ ꯆꯥꯡ ꯌꯥꯎꯗꯕꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯁꯤꯟꯅꯕ ꯇꯥꯔꯒꯗꯤ ꯑꯩꯕꯨꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯖꯨꯂꯤꯌꯥ ꯑꯃꯁꯨꯡ ꯑꯅꯤꯌꯥꯁꯨ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯤꯅ ꯃꯈꯣꯏ ꯌꯨꯝꯗ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯇꯨꯝꯍꯟꯈꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯃꯇꯝꯗ ꯀꯦꯁꯤꯁꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ, ꯍꯥꯏꯕꯗꯤ ꯃꯃꯥꯡꯊꯛꯇ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯣꯏꯕ ꯌꯥꯕ ꯐ꯭ꯌꯨꯆꯔ ꯑꯃ ꯎꯈꯤ꯫ ꯃꯗꯨꯗ ꯁꯤꯝꯁ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯪꯅ ꯃꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯀꯟꯕ ꯉꯝꯗ꯭ꯔꯤꯕꯅꯣ, ꯑꯩꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯦꯁꯤꯅ ꯍꯪꯉꯤ꯫ ꯃꯈꯣꯏ ꯑꯁꯤ ꯐ꯭ꯌꯨꯆꯔꯗ ꯄꯋꯥꯔ ꯄꯥꯏꯔꯛꯇꯨꯅ ꯑꯩꯕꯨ ꯍꯥꯠꯂꯤ, ꯃꯔꯝ ꯑꯗꯨꯅ
ꯃꯈꯣꯏꯅ ꯑꯩ ꯍꯥꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯃꯈꯣꯏꯕꯨ ꯍꯥꯟꯅ ꯍꯥꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯦꯁꯤꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯤ ꯀꯦꯁꯤꯒꯤ ꯃꯪꯂꯥꯟꯗ ꯊꯣꯛꯄ ꯑꯣꯏꯔꯝꯃꯤ ꯃꯪꯂꯥꯟꯗ ꯊꯣꯛꯄ ꯑꯣꯏꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯚꯤꯖꯟꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯀꯦꯁꯤꯅ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗ ꯇꯥꯈꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯦꯖꯤꯒꯦꯜ ꯁꯤꯝꯁ ꯀꯧꯏ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯥꯠꯇꯣꯛꯑꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯉꯣꯟꯗ ꯚꯦꯅꯝ ꯊꯥꯖꯤꯟꯈꯤꯕꯗꯨꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨ ꯚꯦꯅꯝ ꯊꯥꯖꯤꯟꯕ ꯉꯝꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯚꯦꯅꯝ ꯑꯗꯨ ꯊꯥꯖꯤꯟꯕ ꯃꯇꯝꯗ ꯌꯥꯝ ꯀꯨꯏꯅ ꯄꯥꯏꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯁꯤꯡ ꯑꯁꯤ ꯂꯦꯞꯈꯤꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯍꯤꯡꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ CPR ꯇꯧꯕ ꯑꯁꯤ ꯇꯝꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ CPR ꯇꯧꯕ ꯑꯗꯨ ꯇꯝꯕꯤꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀꯦꯁꯤꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯁꯤꯝꯁꯅ ꯄꯥꯏꯔꯤꯕ ꯄꯥꯋꯔꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯗꯥꯏꯔꯤꯗ ꯏꯔꯝꯃꯤꯕ ꯑꯁꯤꯒꯨꯝꯅ ꯃꯍꯥꯛꯀꯤ ꯄꯥꯋꯔꯁꯤ ꯂꯥꯛꯄ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯃꯥꯖꯣꯟꯒꯤ ꯄꯦꯔꯨꯗ ꯆꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯥꯋꯔꯁꯤ ꯀꯗꯥꯏꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯊꯤꯖꯤꯜꯂꯨꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯥꯋꯔ ꯁꯣꯔꯁ ꯑꯁꯤ ꯈꯪꯗ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯕꯦꯟꯒꯤ ꯃꯌꯨꯝꯗ ꯊꯝꯃꯝꯃꯤ ꯑꯃꯁꯨꯡ ꯕꯦꯟꯗ ꯁꯤꯟꯅꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯦꯁꯤꯁꯨ ꯃꯃꯥꯒꯤ ꯗꯥꯏꯔꯤꯅꯦ ꯐꯣꯇꯣ ꯑꯗꯨꯅꯦ ꯃꯦꯞ ꯑꯃ ꯄꯨꯔꯒ ꯄꯦꯔꯨ ꯌꯧꯔꯛꯏ ꯄꯦꯔꯨꯗ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯁꯥꯟꯇꯤꯌꯥꯒꯣ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯊꯥꯏꯅꯉꯩ ꯃꯇꯝꯗ ꯑꯩꯅ ꯅꯃꯥꯗ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯋꯥꯍꯪ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯉꯁꯤꯗꯤ ꯂꯥꯛꯂꯦ ꯅꯪꯅ ꯍꯪꯅꯤꯡꯉꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯀꯦꯁꯤꯕꯨ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯄꯣꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯦꯁꯤꯗ ꯅꯪꯅ ꯈꯪꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯨ ꯈꯪꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯦꯁꯤꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯦꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯄꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯦꯟꯇꯤꯌꯥꯒꯣꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯄꯣꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯀꯦꯁꯤꯅ ꯁꯥꯟꯇꯤꯌꯥꯒꯣꯗ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯥ ꯑꯗꯨꯅ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯃꯥꯡꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯁꯥꯟꯇꯤꯌꯥꯒꯣꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯅꯪ ꯄꯣꯛꯑꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝꯗꯤ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯅꯪ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯇ ꯊꯋꯥꯏ ꯈꯥꯏꯗꯣꯛꯄ ꯑꯗꯨꯒꯨꯝꯅ ꯀꯦꯁꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯈꯥꯏꯗꯣꯛꯂꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯊꯥꯗꯈꯤ ꯏꯁꯤꯡ ꯑꯗꯨꯗ ꯀꯦꯁꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯋꯦꯕ ꯑꯣꯐ ꯂꯤꯚꯤꯡ ꯎꯈꯤ ꯋꯦꯕ ꯑꯣꯐ ꯂꯤꯚꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯅꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯁꯤꯟ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯃꯃꯥꯅ ꯍꯥꯏꯕꯗꯤ ꯀꯣꯟꯁꯇꯦꯟꯁꯅ ꯁ꯭ꯄꯥꯏꯗꯔ ꯑꯗꯨ ꯊꯤꯕ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯈꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯝꯁꯅ ꯃꯃꯥꯕꯨ ꯍꯥꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯖꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯦꯁꯤ ꯃꯁꯥꯃꯛ ꯄꯣꯛꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯁꯪꯁꯪꯅ ꯎꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯃꯥꯅ ꯗꯣꯛꯇꯔꯒ ꯇꯥꯟꯅꯕꯒꯤ ꯁꯤꯟ ꯑꯗꯨ ꯎꯈꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯒ ꯗꯣꯛꯇꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯇꯥꯈꯤ ꯃꯗꯨꯗꯒꯤꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯪꯒꯤ ꯅꯕꯨꯛꯇ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯂꯨꯕ ꯂꯩꯅꯥ ꯑꯃ ꯅꯥꯔꯦ ꯃꯗꯨꯒꯤ ꯂꯩꯅꯥ ꯑꯗꯨ ꯍꯦꯔꯤꯗꯤꯇꯔꯤ ꯂꯩꯅꯥꯅꯤ ꯃꯁꯤꯒꯤ ꯂꯥꯌꯦꯡꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯁꯣꯏꯗꯅ ꯁꯤꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯣꯟꯁꯇꯦꯟꯁꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯃꯥꯖꯣꯟꯗ ꯁ꯭ꯄꯥꯏꯗꯔ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯚꯦꯅꯝꯅ ꯂꯩꯅꯥ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅ ꯂꯥꯌꯦꯡꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯔꯤꯁꯔꯆ ꯇꯧꯗꯨꯅ ꯁ꯭ꯄꯥꯏꯗꯔ ꯑꯗꯨ ꯊꯤꯔꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯀꯦꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯕꯨꯛ ꯀꯪꯕ ꯇꯥꯔꯒꯁꯨ ꯑꯃꯥꯖꯣꯟꯗ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯃꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛ ꯍꯥꯟꯅꯗꯤ ꯃꯃꯥꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯨꯕꯅꯤ ꯇꯧꯕꯇꯕꯨ ꯑꯁꯦꯡꯕ ꯈꯪꯂꯛꯄꯗꯒꯤꯗꯤ ꯃꯍꯥꯛ ꯃꯃꯥ ꯑꯗꯨꯕꯨ ꯀꯣꯟꯖꯈꯤ ꯑꯁꯦꯡꯕꯗꯨ ꯈꯪꯕꯗꯒꯤꯗꯤ ꯀꯦꯁꯤꯁꯨ ꯌꯥꯝꯅ ꯀꯞꯆꯈꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯕꯣꯗꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯁꯥꯟꯇꯤꯌꯥꯒꯣꯗ ꯃꯁꯤ ꯅꯪꯅ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤ ꯁꯥꯟꯇꯤꯌꯥꯒꯣꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯩꯅ ꯇꯧꯕ ꯅꯠꯇꯦ ꯃꯁꯤ ꯅꯪꯒꯤ ꯄꯥꯋꯔꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯄꯥꯋꯔꯁꯤ ꯅꯪꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯀꯦꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯐ꯭ꯌꯨꯆꯔ ꯌꯦꯡꯕ ꯈꯛꯇꯒꯤ ꯄꯥꯋꯔ ꯄꯥꯏꯕꯅꯤ ꯃꯁꯤꯒꯤ ꯄꯥꯋꯔꯁꯤꯅ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯕꯨ ꯀꯔꯝꯅ ꯀꯟꯒꯅꯤ ꯁꯤꯝꯁꯇꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯐꯛꯂꯥꯡꯗꯒ ꯆꯠꯄ ꯉꯝꯕ ꯃꯤꯁꯛꯅꯤ ꯃꯗꯨꯒꯤ ꯁꯛꯇꯤꯁꯤꯡ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯥꯟꯇꯤꯌꯥꯒꯣꯅ ꯍꯥꯏꯔꯛꯏ ꯐ꯭ꯌꯨꯆꯔ ꯌꯦꯡꯕ ꯍꯥꯏꯕꯗꯨꯗꯤ ꯅꯪꯒꯤ ꯄꯥꯋꯔ ꯃꯌꯥꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯖꯤꯛ ꯈꯛꯇꯅꯤ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯈꯤꯕ ꯇꯥꯔꯒꯗꯤ ꯅꯪ ꯃꯐꯝ ꯑꯃꯗ ꯂꯩꯅ ꯃꯐꯝ ꯀꯌꯥꯃꯔꯣꯝꯗ ꯆꯠꯄ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯅꯪꯅ ꯋꯦꯕ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯗꯨꯒꯤ ꯂꯥꯏꯠ ꯐꯣꯔꯁ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯅ ꯅꯪꯒꯤ ꯅꯁꯥ ꯑꯁꯤ ꯃꯐꯝ ꯀꯌꯥꯃꯔꯣꯝꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯁ꯭ꯄ꯭ꯂꯤꯠ ꯇꯧꯕ ꯌꯥꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯅ ꯐ꯭ꯌꯨꯆꯔꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯅꯪꯅ ꯆꯦꯟꯖ ꯇꯧꯕ ꯉꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
nangna nangi responsibility du lawrukta matungda nangna nangi power sing asi control to bunga makani haiduna su haire somna kandari simsu hapta ama henjalakle nupi macha ahum adu ma thi bai basi sumang phangakti maramadra ma korang khochauna bhaib do ore somna kandadi bensu matha yamna saki maramdi Mary su mabu kangle macha pok da bai ngai dinu leire aduga kesi na kadai chakrapno haiduna ma matha yamna saki mafam madura nupi macha ahum maduna marora ma kochai chakhai bane tonja du likhang khangau Mary su ising kaire haiduna angang pok tore haiduna haire madurigi di bensu ambulance ta phone tawi adubu ambulance tu ngai bunga maru haiduna Mary na haire upali trabdina nupi ahum madusu hudi yam upsaladuna masak khangtana bani haiduna Mary bu hospital tamna puduna lai makoina somasum lakpu matamda Meti ne mamai lekhu ubu matamda traffic camera dagi mahaki masakadu capture tauke pausi hacker aduna sims tipi ki makogi location adu sims ta takhoki bena phone tori badu hospital dani maramaduna makoi hospital chalibani haiduna hare tanjadur kesi su ben gi memda lai ben gi memda yobu matamda di mafam aduda kanam te leiramdi maramaduna mahaksu ben asikra sakrab jano haiduna mahak khanduna laiki kesi su malinglom dagi lakpa matamda mahana mafam aduda kari thokhibno haibasi mahaki vision da uki maramaduna makoi hospital sakribani haibasi kesi na khangki mahaki vision aduda sims na makoi de attack tor potusu uki tanjadura ambulance ama thaujalai laliba ambulance adu ben na kokhiba ambulance aduni mato ududagi kesi su ambulance adu hurala aduna mafam adudagi ambulance thaudoktuna lai sona kanadi sims na makoi hombo koitan tanare asomasum tanarakpadagi traffic light sing adu loina green ohelu haiduna hare haibadi mahaki hacker aduda traffic light sing adu hack to haiduna harakpani traffic light adu green oiraklabnina side khudimakti gari thomjanarakpadagi makoisu gari adu khamba thaki tanjadura simsu makoi mamangda leptuna laiki sims na hek chongtharakpa timing aduda kesi su gari thomjalaktuna haibadi phaglang phawdolaktuna gari du thomjalaktuna sims bu thongdatkhi ambulance aduda makoi ahom adu kakhalo haiduna hare amasung ben buna Mary puduna hospital chako makoina tanari basi ekoi buni nangna ti haiduna makoi ni bu mafam maduri thadoki asum toduna makoi su ambulance adu thoduna lakpu matamda makoi bu sims na spiderman chaduna chong duna tanare car amadagi car amada chong duna sum tanarakpadagi makoina mafam maduri leiriba sum chong aduna lakpu matamda kesina haibadagi enyana ATC gi karen adu ambulance ki mathakda napsali tanjadu da simsu chongsalakpa timing ru thoki maramadra mahaksu maina chingduna mafam maduri paithoki ambulance adu asomachum thawdu lakpu matamda mafam maduda ambulance adu yakhide makoi ambulance gi kumtharakpa takhi madudagi di khangawdana kesi su minit manga gi matungda kari thokadabano haibagi sensing adu maki minmangda vision oina loina ukhi somna kandana makoi ahom su karigumba thawdo aruba mathokpa taragasu akoi ahom thadongla kumsi amana amagi mating pangnasi haiduna hainakhi madurigi mafam maduda makoigi ambulance adu yadre maramaduna paramedic ki mising adu helicopter da lau haiduna hare masi medical emergency ni haiduna kawbani taseng naraba matamda mahana vision da ukhiba adu change tawa pambani maramaduna bombula saba factory magi manakta makoigi helicopter adu kawkhi masum tawdana makoi ahombu mahana bombula saba factory da pusalai mafam maduda sense pu lang thakna bidamukta mafam maduda flares kya tharaduna bombula marak sing adura yapsan duna thamki tasengna haiba matamda tholiba thodo asi mamang thakta vision oina mahak ti loina ukrabani tanjadura sims lapu matamda mahakna neliba crate adudagi bom pokhairakhi asum bom pokhairakpadagi makoisu asum chelai makoina chirakliba lambi loikhiba takhi tanjadura maningdagi bombula ama paire haiduna makoi upathan ki amasung bombula adu phalang aduda pokhaianki phalang adu hoduna makoisu mafam adu changai taseng harba matamda bombula adu karam kana pairakani haibasi kesina hana khangi makoi bu factory tugi yum mathak aduda pukhalai mafam aduda kali thokani haibasi kesi diloina ubanina makoi bu future thokadaba danger sing adudagi maana kaladuna asomasum chelakpadagi mafam aduda semsu lai haibadi semsu makhadai phawgalakpani makoi bu kanbalakliba helicopter adusu sims na thugaikhi madurigi sims na nupi singasi nangna kanba ngamoi haiduna sims na kesi bu phudaba hore mahana mahaki benam adu kesi da kapsali haibdi makuna mahak adu miaduna kapsan khibani kesi bu kanabai da makta nupi ahom adusu senselakduna sims attack to hore madurigi sims na nupi ahom adubu inthokraduna mafam amamamda yan lehanki kesi su makoi ahom asi amukta da karamna kangani haiduna khali sims nasu nangna amukta da makoi ahom asi karamna kanduno haiduna yam usitana haire
ꯃꯗꯨꯗꯒꯤꯗꯤ ꯀꯦꯁꯤꯁꯨ ꯃꯍꯥꯛꯀꯤ ꯄꯋꯥꯔ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏꯕꯗꯤ ꯋꯦꯕ ꯑꯣꯐ ꯂꯥꯏꯐ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯉꯣꯟꯗꯒꯤ ꯃꯤ ꯑꯍꯨꯝ ꯊꯣꯛꯂꯛꯏ ꯍꯥꯏꯕꯗꯤ ꯀꯦꯁꯤ ꯑꯍꯨꯝ ꯊꯣꯛꯂꯛꯏ ꯀꯦꯁꯤ ꯑꯍꯨꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯝꯁꯅ ꯀꯦꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤꯗꯤ ꯀꯦꯁꯤ ꯑꯍꯨꯝ ꯊꯣꯛꯂꯛꯄꯗꯨꯁꯨ ꯃꯥꯡꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯋꯥꯔ ꯑꯗꯨ ꯍꯟꯖꯤꯟꯈꯤ ꯀꯦꯁꯤꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯩꯕꯅꯤ ꯀꯦꯁꯤꯗꯤ ꯃꯃꯥꯡꯊꯛꯇ ꯐ꯭ꯌꯨꯆꯔ ꯎꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯊꯛꯇ ꯊꯦꯠꯂꯤꯕ ꯄꯦꯞꯁꯤꯒꯤ ꯁꯥꯏꯟꯕꯣꯔꯗ ꯑꯗꯨꯅ ꯃꯌꯦꯛ ꯑꯃ ꯇꯥꯔꯛꯇꯨꯅ ꯁꯤꯝꯁꯄꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯒꯗꯧꯔꯤꯕ ꯃꯌꯦꯛ ꯑꯦꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯁꯨꯝ ꯂꯥꯛꯄꯗꯒꯤꯗꯤ ꯁꯤꯝꯁꯁꯨ ꯃꯍꯥꯛꯄꯨ ꯑꯁꯨꯝ ꯇꯥꯟꯅꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯊꯛꯇꯒꯤ ꯌꯣꯠꯆꯩ ꯈꯔ ꯇꯥꯔꯛꯇꯨꯅ ꯁꯤꯝꯁꯄꯨ ꯐꯥꯗꯨꯅ ꯊꯝꯈꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯊꯛꯇꯒꯤ ꯑꯦꯁ ꯇꯥꯔꯛꯇꯨꯅ ꯁꯤꯝꯁꯄꯨ ꯃꯊꯛ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯝꯅ ꯅꯝꯊꯗꯨꯅ ꯄꯨꯈꯤ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯗꯨꯅ ꯁꯤꯝꯁꯁꯨ ꯁꯤꯈꯤ ꯁꯥꯏꯟꯕꯣꯔꯗ ꯊꯦꯠꯂꯤꯕ ꯑꯗꯨ ꯀꯦꯜꯂꯛꯄꯗꯒꯤ ꯀꯦꯁꯤꯁꯨ ꯏꯁꯤꯡꯗ ꯇꯥꯈꯤ ꯏꯁꯤꯡꯗ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯄꯣꯈꯥꯏꯔꯛꯂꯤꯕ ꯕꯣꯝꯕꯨꯂꯥꯁꯤꯡ ꯑꯗꯨꯅ ꯀꯦꯁꯤꯒꯤ ꯃꯃꯤꯠꯇ ꯄꯥꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯦꯁꯤꯁꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯋꯥꯟꯊꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯖꯨꯂꯤꯌꯥꯅ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯔꯛꯇꯨꯅ ꯀꯦꯁꯤꯕꯨ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯂꯧꯈꯠꯇꯨꯅ ꯃꯊꯛꯇ ꯄꯨꯈꯠꯂꯛꯏ ꯃꯃꯥꯡꯊꯛꯇ ꯀꯦꯁꯤꯅ ꯃꯈꯣꯏꯗ ꯇꯝꯕꯤꯈꯤꯕ CPR ꯑꯗꯨ ꯀꯦꯁꯤꯗ ꯇꯧꯕꯗꯒꯤꯗꯤ ꯀꯦꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯃꯍꯥꯛ ꯍꯤꯡꯈꯤ ꯀꯦꯁꯤ ꯍꯤꯡꯕ ꯇꯥꯔꯒꯁꯨ ꯀꯦꯁꯤꯒꯤ ꯃꯃꯤꯠ ꯑꯁꯤꯗꯤ ꯕꯣꯝꯕꯨꯂꯥ ꯑꯗꯨꯅ ꯊꯥꯕꯗꯒꯤ ꯃꯃꯤꯠ ꯇꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯦꯔꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯈꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯤꯇꯔ ꯄꯥꯔꯀꯔ ꯃꯗꯨꯗꯒꯤꯗꯤ ꯀꯦꯁꯤꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯏ ꯑꯃꯁꯨꯡ ꯃꯦꯔꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯔꯁ ꯂꯥꯛꯇꯨꯅ ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯦꯁꯤꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝ ꯑꯁꯤ ꯃꯃꯥ ꯃꯄꯥ ꯂꯩꯇ ꯇꯥꯔꯒꯁꯨ ꯀꯅꯥꯝꯇ ꯂꯩꯖꯗꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯔꯝ ꯑꯗꯨꯅ ꯀꯦꯁꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯌꯥꯝ ꯍꯔꯥꯎꯈꯤ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗꯒꯤ ꯀꯦꯁꯤ ꯃꯃꯤꯠ ꯇꯥꯡꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯋꯤꯜꯆꯤꯌꯔꯗ ꯇꯣꯡꯕ ꯇꯥꯈꯤ ꯃꯍꯥꯛꯀꯤ ꯅꯤꯡꯒꯣꯡꯒꯤ ꯁꯔꯨ ꯑꯗꯨ ꯇꯦꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤꯗꯤ ꯄꯨꯔꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯤꯠ ꯎꯔ ꯇꯥꯔꯒꯁꯨ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕ꯭ꯔꯦꯟꯗ ꯂꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯗꯨ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯑꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯦꯁꯤꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯄꯋꯥꯔ ꯐꯪꯂꯕ ꯃꯇꯨꯡꯗ ꯐ꯭ꯌꯨꯆꯔꯗ ꯐꯠꯇꯕ ꯃꯤꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯕ ꯑꯗꯨꯅꯤ ꯑꯩꯅ ꯎꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯄꯋꯥꯔ ꯐꯪꯂꯕ ꯃꯇꯨꯡꯗ ꯁ꯭ꯄꯥꯏꯗꯔ ꯋꯨꯃꯦꯟ ꯑꯣꯏꯔꯛꯇꯣꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯚꯤꯖꯟ ꯑꯃ ꯎꯈꯤ ꯚꯤꯖꯟ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯃꯦꯗꯥꯝ ꯋꯦꯕ ꯑꯣꯏ ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯂꯣꯏꯅ ꯄꯋꯥꯔ ꯄꯥꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯀꯣꯃꯤꯛ ꯕꯨꯛꯇꯁꯨ ꯃꯦꯗꯥꯝ ꯋꯦꯕ ꯅꯠꯇ꯭ꯔꯒ ꯃꯦꯗꯥꯃꯤ ꯋꯦꯕ ꯑꯁꯤ ꯌꯥꯝꯅ ꯍꯅꯨꯕꯤ ꯃꯃꯤꯠ ꯇꯥꯡꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯌꯥꯝꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯐꯖꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗꯤ ꯀꯥꯎꯕꯤꯒꯅꯨ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯩꯕꯨ ꯇꯁꯦꯡꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗꯤ ꯃꯈꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟ ꯑꯁꯤ 20-30 ꯅꯝꯕ ꯌꯥꯔꯒꯗꯤ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯥꯛ ꯂꯥꯝꯕꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯝꯖꯩ ꯃꯔꯝ ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯀꯣꯃꯦꯗꯤ ꯃꯆꯥ ꯑꯃꯇꯪ ꯊꯦꯠꯆꯔꯝꯕꯅꯤ ꯋꯥꯔꯧꯕꯤꯔꯣꯏ ꯊꯥꯒꯠꯆꯔꯤ